मरुइबा पाव सेनापति दा पंदुना लेरिबा गाड़ी कया ngase yo इम्फाल दा यौरखरे खुरमजरी मियंग ताबिब सिंगुताराम उक्चरी हौजिक मपुंबा पावसें ngarang JAC against anti-tribal bills amadi outer Manipur tribal forum anina kaukiba total shutdown na maram oiduna senapati district ta panduna lerakiba gari jamrirom Manipur police commando Imphal East amasung west ki apunba team tara amadi IRB MR gi company amana chatuna Imphal tamna purakre madugi mangoinana ngarang numit yungba matungda DGP LM Khote gi office chamber da awangba thake security gi mifam ama pangtokuna सेनापति दा पंदुना लेरिबा गाड़ी सिंग अमदी पैसेंजर सिंग असोय अंगाम यावहंदना इम्फाल तमना पुरकनबा अमदी ओइरलिबा फिबम असिदा पामनबा थौदो अमता थोंदनबा खनखे मिफमदुदा ADG LO IG Zone 1 अमसुंग 2 SP इम्फाल वेस्ट अमदी इसु यावखे MLA Alexander Pau Atsum NPO अमदी सेनापति की मसक नायबा लुचिंगबा सिंगा पुलिस हेडक्वार्टर गा पाव फाउनदुना वारी सानरबा मतुंगदा टोटल शटडाउन तौरिबा वॉलंटियर सिंह हंदो हंदुना गाड़ी सिंह अमदी पैसेंजर सिंहबु टेक्ता कायदना इम्फाल द यहनखिनबा सिलखिबनी हाइना पाव असिना मखातारी सेनापति पब्लिक ग्राउंड पंदुना लेरबा पैसेंजर सिंहदा मफम अदुगी मियामना अचा थक्सिंग येंदुना मतेंग पांखिबगा लोइनना कुकी की ऑर्गेनाइजेशन सिंहनसु पुलिसता पैसेंजर सिंहबु टेक्ता कायदना यहलकदा मतेंग पांगलखे ngase ayuk faubada pot thana yawa truck marfudra mapan mi puba bus tara amadi winger tara taruk yorokre hairi Arambam Samarendrona lekidabagi tara tarurak shuba ningsing thorom ngase khurai nandebam ne kaidale bat ningsing khubamda pangthokre thoromaduda khurai kendragi MLA Dr NG Bijoy Morung Express ki edita along longker Arambam Samarendra Trust ki President Arambam Lokendra Sasaru Yake Miamna Lekidraba Samarendra gi mitamda leisu katuna ikai khumnaba utke Arambam Lokendra na Furup amaga nakshinana loinabana nungshi chanaba hengat lagli ngapigani nungshi chanaba hengalakani lam khaki apunba saganaba honabagi mahuta tongan ba furup singi apunba saktam ama saganaba honabana hena tangai fade haike MLA NG Bijoyna MLA khudimak maribak nungsidabana te iheu amalakpada MLA singda thangjinba tawbiganu haike nana makhatana lekidraba Aramam Samarendra ase hiram kayada thabak toromba maithong yamba miyoini magna lebaki damakta tawkiba thabak sing kawfam thokte haike Lekidraba Aramam Samarendra gi tara tarulak shuba ningsing numika mari leinana pari imom kanba lupna sinduna tare shuba state ki thak tapang thokpa Layakpa changdamnaba ama lamlong high secondary school da pangthokre Imphal City na smart city oirakpada oheningba saktam haiba team da category ani thongna pangthokiba layakpa changdamnaba aduda mahiroi jamri henbana saru yake Kangla Motki nak yeta retaining wall chanbagi thabak chathariba asida Kangla manungdagi ising chentharaknaba mapam semdabadagi retaining wall gi saruk fawdoktuna Kangla Motta ising chentharakre KSA की फाजन किबा महिरे मंगा हयंग फाउबी मनुंगदा कंडीशन अमत यावदना थादोगदबदे हाइना BJP मणिपुर प्रदेश न डिमांड तौक्रे ngasi पार्टी असिगे ऑफिस दा पांगतोकिबा पाउगी मिफम अमदा सीनियर लीडर डॉक्टर निमाई चान लुवांगना महिरे मंगा फाजन किबा अदु थुमदा पोयान तौबा फारुबगी फाजन किबनी मसी सरकार की एजेंसी सिंगना मथौ निंगतिना पांगथोकतबदगी महिरे सिंग अदुना फाबा पुनबगी थबक चथखिबनी Manipur da ban amadi blockade toina chathabadagi praja sing kham thengna ware hiram asiga mari lenana hayengdagi hauna KSA na pung nifuga nipan ge general strike kauriba asisu handokpiu haike aduga protest tawutarasu agitation tawutarasu democratically tawraga praja soktana tawuduna khoidagi phagane se akoi BJP gi thajabu jabani maram maduna akoi BJP gi Maikaidagi Manipur Pradesh BJP की
माइकईदगी अखोइना सरकार सिदा हाइजनिंग बसे हौजिकी फादना थमीबा कंगलीफाक स्टूडेंट्स एसोसिएशन की महिरोई मंगा से यारिंगई थुना थादोक पिरकपा कोई डिमांड तवी थुना थादोक पियु कछुक नतबदा इशू मसा मसादा सरकार सिना सुम सोजलगा प्रजादा वानब सिनबसे मसी तोपियु हाइदना कोई मदुगी अपील अमा तौदरी ngarang no midang pung nipang ka minute contract chapa aduwaida jidim lambigi bamdia lamkhaida bom pokhai kre thodo du da so open amata yaukhide thodo thofam da mari lenaba police ki pakok thongba official laktuna yengsin ke bom adu kanana karigi damakta pokhai halamano haiba khangmangamdri Mega Manipur Society ki June ahum da fam kiba board ke governor gi mifamna April 23 da niyom lanba process amada school asige principal oina appointment order thokluraba and Elizabeth ki appointment order kakpagi warep lokhiba amadi Mega Manipur Society ki board of governor gi chairperson amadi secretary oina thawpuriba mioi ani asi masagi maral yazaduna moral ground da fam thadokiba asina achuba khongthang ni haina desam gi cherol amana khangalakli Cherol asina makha taraduna Mega Manipur gi principal lobagi matangda CBSE gi niyom kaya thugaiduna mioi kharana tawningba tawduna niyom lana thabak chathare haina desamda chakiba April gi tang 13 da school asigi mairi singi mama mapa singi maikaidagi wakalakhe wakat adugi tungda desamna thigatpada asoiba sing thengnare khibini haidi pawi marathana temba break amatang Hainaw yasing mamahau pambirabadi Legere Freshy Mango Buns adusu sumna tagi lupa tarada 600 ml na tuga 1200 ml Freshy Mango drink labada Mimi noodles lem na hapchagani Samprado na fresh winning labadi thakpiyu Freshy Nimbu Pani punamak fresh amasung pure oiraba Freshy Helping Hands Group Academy, excelling human development. Admission is open for class 11 science. Unique features, first time in Manipur. Tablet for its students for e-learning. Parents can watch faculties class through mobile phone. Faculties from European countries. Guidance and counseling center. Science Tutorial Center Wangkai Kaital Asangbi Sahi Kuding Leptana Paba Mahiroi Putuktuna Lagiba Science Tutorial Center na Anak Sahi Gisu Tarataruk Suba Position da Purul Dep Huidrom Amadi Kunmari Suba Position da Laima Pokpam Merina Devi Yauragle Admission open. Class commenced from 20 June 2016. Last date of admission 18 June 2016. Please contact Science Tutorial Center. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mak unabiu Dr. Madhubala Laser Beauty Clinic MZ Avenue Imphal hakchang gi labor solakpadagi producing attaba hakchang choktarba tumba chaba yaraktaba khong hamba numayaktaba singidamak amatta ngaraba upaidi Jolip Syrup amasung Jolip Capsule bu changne sinabiu break matungda taram noksari masagi mahai masinga thaka chanadana tongan ba lamda pithorapagi magun chen ba myoy kaya lamdam asida janafam khangdana leidi hiramasi matangda paudam ama Yeng madai cham chama malabasu saba haitabadagi mechin kaya mapalamdagi set asida puchilai haibasidi punna mangna khangnarwa wafamne awat pasaro ase men khatnawa lamdam masigi khudhaibasingna akan mamongda honare makoi singadagi manungda amani singjamai oinam thingel gi kanta mahi gi thak subnagi BA pass khak oirabasu akhang kanba khudhaiba asina ngasidi mapalamdagi pusilapa printing press ke paper cutting machine dagi hena phaba cutting machine ama puthokpa ngamle kanta gi machine ase check kaklaba matungda masa matunda auto cut yaujai machine masa pumba kasa irangi muhuta aseng yon sabani yaraktaba yawrabasu mak masana khudakta semgani hairi machine ase sabiu waklon kari dagi fork kibonomadi machine ase da kari kari magun chen bagi haibi matangda kanta masana phongdorpo wafam ada mesin si cahi ama makai ani mukcangi mesin si sahabat, air financial problem si khara wat paga, air mapa pasar ngamak tu berdaya isi lep kere,
adu matungdagi amuk somda yumlomda laaga ina amuk tabakse sum ahaba usi yosang ama toromdagi ina sigi check kapagi machine cutting machine si sage masigi process haraga ina boy ke sabo ko be tabakse tohollagi ina ai si cutting machine sabo hogibni ado ahambagi saba machine si aji aina yumda season riba machine si tha ahum changi aina ado masigi tarakna bu hono bada aina masigi rpm hot pase aina yam kanna maya ke masigi function gi unna na hono bada masi tarakna bu hono bada yang wana tha ahum se ai maya ke mayam si wakhan ji khan bada yang wana kano tauki ado tha ahum lorok padai kana de by test or Canada, my palaputayam, no, I won't poke his other. Mamang na mai pak na brick extruder machine sabang ang kraba kantana binding to with the nuainaba stapler machine ge ano was set amasu sabang amle. Maki laseramba lantum ayamba machine sing as sabada sin na kibadigi ngasi di sell tungia waba mayok nare. Government ki mai ketegi sell gi tengmang natraga loan singba pibi rabadi atay machine kaya sage habi wakal sabsana lay haina su kantana newa sida fondrog le. Ade atopa machine daina atay saning badi kraina project to khrati lay. Financial help fangagadi soidana wagani. Hari singji daina line ai wakana sabaya ba pot wagani machine. Hiyanglom Kendra gi manung chanba sikmai zindagi arong nomai khong tabalambi asigi fibam fatabana miyamna chathok sasin tawbada chawna khudung chadaba mayuknare lambi mapalda lebak thonjin bagi thabak chathariba asina nong khajitang tarakpada ising thumjin badagi hena khudung chahandre maheroi yauna miyamna lambida khongna chapa ngamnadre amaromda handak thokiba ising ichawna patlo kaya ngayok pukri ising thumjin khiba amadi sasan sikhiba kaya yaukre Mari Lenaba Singna Yang Changbiu Haina Sengmaizin Gram Panchayat Level Multipurpose Cooperative Society Limited na Kangalakli. Handak Haidokiba HSLC examination da ma Kwaidagi Yamna Funkiba Madi position Laurakraba Build Your Success BYS Coaching Center gi Mahiri Taramanga da Manapi Duna Pungning Togotpagi Thorom Ama Ngasi Palace Compound Leba Machalema School da Pangtokre Taromadu da BYS ki Chief Advisor Y Navakumar Thokchom Satyabrata W Santa Kumar amadi Y UMI na chungba miwe kya na saruk yaduna mahirui simbu pungning thogat pagaloina na makata na kan na hona na bagi wakalon piba wafam kaya fungdong na ke Manipur Home Guard Employees Welfare Association na Supreme Court ke order amasung judgment sing tha asi ku mga faw gi manung da thabak oina pangthong na ba Manipur Sarkar da haijakhiba adu thabak ta onthorak trabadi akan bakhong jang changsin na ba tha asi ki kunmari da Home Guard members sing gi oiba mifama ma pangtholagani hairi marak thana temba break amamo Panacea Coaching Center, New Chakon, the best and the only trusted coaching center in Imphal. Admission open 10 foundation course for class 6 to 10 starts 23rd June. Our toppers are 2nd position N. Suzaina Devi, 3rd M. Basundara Devi, 6th Gary, 10th Yaisana, 11th Selina, 13th Davidson, 15th Sujakanta, 16th Ningthem, and 25th Apollo. Hurry, limited seats. Irudio Coaching Institute. Admission open for Class 11 Science CBSE, 16 June 2016. Visual-based learning sigi kanabadi, pakliba adubu, laina kanghan bangami, amasung mitna uraga kangkiba para adubu, laina ningsinghali. Other features are small batch size, faculties experts in CBSE syllabus, and exam pattern. For more information, Irudio Coaching Institute, Kangabam Leirak Machin, behind Vigo Hotel. Build your success BYS, Palace Compound, Machalema School. 6% tabang under pasi now BYS Coaching Institute animal credit division BYS ki hostel da leja na BYS ki financial return cost animal yawar ga mai pa ko sing under kiven. Admission is going on. Body pillar sina stamen gi body clothes sinabiyo lana chini kun manga mu fara khada ene advance oi ba growth oi ba mani pudata na tana maling no ko khuding matta likla ga mamu kan ba number oi shin han jage and wishing likla
on its 25th celebration. Break matungda mukana taram longsari. Manipuri da leriba Kuki Christian singi pastors conference cum youth seminar gi thorom ngarang June gi tang mapandagi Manipuri da leriba Catholic Retreat Center da pangthole. Numit humni chumna chathagadaba thorom asigi ngasi nini chanba numita Kuki Christian leader fellowship na sinduna empowering in the spirit haiba seminar ama pangthokre. Seminar asida America dagi Reverend Danny Stockstill yauna sangnaraba myu kyana saru yake seminar asigi matangda Kuki Christian Leaders Fellowship के General Secretary LB Angamna Thawaipu Mapangal Hapkanaba Pandamda Seminar asi pangthopani haba wafam thamlakli haibde khoi taibong pandai khoi taibong mioina hingjaragasु khoi thawai yaudane khoi hingba yade adana khwaidegi maru oiba pandamdi karnare khoi thawai empowering in the spirit haibde khoi hakchang thawai asingbagi nai khoi thabak khudingmak tamana khoi bu thona hapirga एकोने सुब नोम खुदिंगमक त हेना महे यानबो ओइननबा हाइबदे एकोना मरो एने कोइ कारबार ओइरो नत्रगे कोइ ईश्वर की थबक तो ओइरो एकोने तौब खुदिंगदा कोने थवाय हकचांग यावना तौब याननबगी दमक त एकोना अमना अमबु थौगत पगी ओइना सि वर्कशॉप से पांथोक चबने महाबली कबुई खुलगी नौना साबा इबुदौ पाखंबगी लाइसंगमा ngasi sangakhre thoromaduda en helendro महाबली कबुई खुलगी अहल पी गायचुई कबुई यावना म्योय क्याना सरुक याकी पी गायचुई कबुईना अहल लमन हक्तक्तगी साबा ngamlakidraba laisangama en helendrona saduna katpa amadi pakangba lai committee dasu selgi mateng pangbirapada thagatpa phungdokhi masi ona pahitau pakangbu saring tanma che pung khudingi ngagi ahan ba irada khoi pangthoksen al laman sing matamda khoi chungba laisang che katpangam gudra ana khoi khalapune gamda alaman to chikre Hangang mayai lekaidagi Romeo Koba BJP Manipur Pradesh ki active member amana sinduna kuthi kaikonda mioi chahumga humbra tarukta hepatitis B ki hita kapthokre Maruiba pamukahana Senapati da panduna leiriba gari kaya ngasi ayuk Imphal da yaurakre ISTV ni pizza banu thilge pau matasu sinjari miengta video bisbo mukana krumjari